लोक सभा की एमपी और नतन मणिपुर की चीफ मिनिस्टर से वरमनबा लैखेद्रब रिसांग कैसिंगी थवायाउद्रब हक्सांगबु सनबगी मतुंगिन ngasi अरोइब मथमुंगम पांगथोखरे मियोय अमगी अरुणथुप थमजबा राइट टू प्राइवेसी हाइबसी कॉन्स्टिट्यूशन पीबा फंडामेंटल राइट अमनि हाइना सुप्रीम कोर्ट ngasi लाउथोखरे ब्लैक ता कुकिंग गैस योलिबा लानाई दुकान सिंग मथक्ता लेंगांगना सर्विस सथबा हौरे हाइना सीएफ अमसुंग पीडी मिनिस्टर कराम स्यामना फोंगदोखरे अमसुंग इसाउ लाक्तंगैद मियामना सेक्सिल हौननबा अर्ली फ्लड वार्निंग सिस्टम इरिगेशन एंड फ्लड कंट्रोल डिपार्टमेंट मणिपुर हौदोकदोरी मैम खुरमजरी अदम नेमबिरिबसी इंपैक्ट न्यूज नी आइतखलमम स्याम कनन हौजिक पुंगजा असि फावगी मरबा पावसिंग मियाम द पीजरी लोक सभा की एमपी ओरमबद नतना मणिपुर की चीफ मिनिस्टर सु ओरमलबा लैखद्रब रिसांग कैसिंगी थवायाउद्रब हक्सांगबु सनबगी मतुंग इना अरोइब मथौ मंगम पांगथोखरे मथौ मंगम पांगथोक्त्रिङै मांगोइनना स्टेट की थाकता इंडिया की ओइना ख्वाइदगी लिरबा पार्लियामेंटेरियन सिगी मफमदा इकाई खुनबस उठखे सिंगमैरोंग की एमबीसी सर्च सेंटर सर्च असिना मेमोरियल सर्विस पांगथोलब मतुंगदा लैखद्रबा पार्लियामेंटेरियन असिना चेयरमैन ओइबा आदिम जाति आश्रम तमना पुखी आदिम जाति आश्रम यरब मतुंग मफम अदुदा आदिम जाति की स्टाफ सिंग अमसुंग मफम अदुगी तोंगान तोंगान बा हॉस्टेल दा लैबा माहिरुई नुपा नुपी कयाना लैतेंग थोलक्तुना लैसुकतुना इकाई खुनबस उटपगा लोनना अवाब फोंदोखी मफम मदुदगी मंत्री पुरीदा लैबा लैखिद्रबग युमदा पुरक्तुना स्टेट की थाकता इकाई खुनबा मसुंग अवाब फोंदोपगी थौरम पांगथोखी मनबगी चीफ मिनिस्टर नोंथोम बीरेन लुसिंगदुना लैखिद्रबगी थौ याउद्रबक सांगदा लैकतुना इकाई खुनबस उटखे पालिब लेंगाम असिगी काउंसिल ऑफ मिनिस्टर मसुंग एमएलए सिंह हानागी चीफ मिनिस्टर ओखरम इबोबी सिंह याउना ऑपोजिशन की एमएलए सिंह लेंगाम असिगी सिविल मसुंग पुलिस की मकोक थोंबा ऑफिशियल सिंह मसुंग मियामना इकाई खुनब उत्पादुदा सरू याखे अहान मन राइफल्स की जवान सिंहना बगल खोंगदुना सैल्यूट पीखी लैखिद्रबगी मफमदा मिनिट तुमिन लेफ्टुना अवाबस फोंगदुकनब मतुंगदा जवान सिंह अदुना नोंगथक्ता नोंगई अहुमलक कावखत्तुना सैल्यूट पीखी सैल्यूट पीब लोरब मतुंगदा लैरोल सनफमदा चनबगी मतुंग इना पास्टर अमना लाइसोल पांगदुलब मतुंगदा रिसांग याक्सांग अदु लैरोन सनखे लैरोन सनबदा सरू याखिबा चीफ मिनिस्टर नोंथोम बीरेना लैखिद्रब रिसांग कैसिंगबो जात बिजात खाइदना लमदम असिगी दमक्ता थबक तौरंबा मियोय अमनि हाइना सिंगथाखे पाउमी सिंगना लैखिद्रबगी लैरोल सनबासी कामजोंग डिस्ट्रिक्ट मनुंग सनबा महाकी पोनफम बुंगपा खुनौद पांगथोक्तना मंत्री पुखरित तौरिबसी कनागुमना अथिंग पीरक्प लैब्रा हाइना हंगबदा बिरेन अदुगुम अथिंग पीरक्पगी पाउ तादि हाइना पाकुम पीरखी And what he did for the Manipur is remarkable. He tried to unify amongst the community. He doesn't have the view of differences between the hill and the plains. He never either based on the religion. He is the one who lead Manipur as a one. And it is a great loss to the state of Manipur, not only to the Tangkhul community, and it is a great loss to all of us. I think how far it is correct or not, I don't know, and I don't have any that kind of information right now to me. But if that happened, that is one of the most unfortunate. मसिगी ममांगदा रिसांग कैसिंगी थवायाउद्रब हक्सांगदा ngasi ayuk Manipur Pradesh Congress Committee MPCC की थौमी सिंगना लैसु कतुना कायकुनबस उठखरे Manipur Pradesh Congress Committee के प्रेसिडेंट की फमसु पुरंबा सकनादब बेटरान पॉलिटिशियन से हक्सांगना लेरोल संद्रिंगी मांगोइनना पांगथोकीब लैसु कटपकी थरमदु बीटी रोता लैबा कांग्रेस भवन पांगथोकी कांग्रेस लीडर असिन लेखिदबगी अवाब फोंगदोबगी थरम अदुदा हानगी चीफ मिनिस्टर ओखरम इबोबी हानगी डिप्यूटी चीफ मिनिस्टर गायखांगम अपोजिशन एमएलए सिंगम कांग्रेस के तोंगान तोंगानबा थौमी कयाना सरू याखे
ing kumja lising ma chawa yankhani thoidagi lising ma chama pa yankhai tarit fawba ahan ba lok sabha gi members su oikiba risang kaising haksang da Congress party gi firal kuptuna ikai kunamas utke lonena ma ke thawai utrabak sangna mapu gi laikolda ingna sikna potharuna ba Manipur Rifles ke kambu amana su ben khongduna ikai kunam utke matung tarakpada singmenong da laiba MBC Sirs tapang thoba Memorial Service Ceremony da Sirs ke thaumi signal laishon tinson saktuna laikhidraba politician asibo ikai kunamas utke Manipur gi Minister Marirak Oiramnaba Phidamningai Oiraba politician asigi Masanopa Hanage Parliamentary Secretary Victor Kaisingna ceremony aduda risang kaisingi punsi warisu miyam da lithoktuna khangankhe thoram maduda Congress leader sing saruya ki balonena Works Minister TSB Sojit amasung BJP government ki mainaba thaumi singna charuya ki Mioy amagi aruna thup thamjaba right of privacy haibasi constitution na piba fundamental right amani haina Supreme Court na ngasi lauthukre Chief Justice JS Kheharna luchingba just mapan saba constitution bench amana mioy amagi aruna thup thamjaba haibasi article 21 amasung constitution gi part 3 gi makhada right to life and personal liberty gi achoba sharuk amani oire center na paikhatpa Yaifa Taurangi Kudong Shaba Fangi Harabadi Adhar Soidana Pigadabani Haibu Wafamsu Wapambu Singnaraduna Wakat Kaya Lakpadagi Supreme Court na Lanai Mio Amagi Arwan Batamba si fundamental right ama Oigadra Haina Kanaduna Lakibane Zaz Mapan Saba Constitution gi bench aduda Yaukiba Zaz Singadudi Z Salamesho SA Bobde RK Agrawal RF Nariman AM Sapar DY Sandrasut SK Kaulamasung S Abdul Nazir Singhanasu Chap Manana Miyeng Thamki Haina Fongdoki Miyamna cooking gas Pangdabaki Awaba Mai Unaningaida Lanai Dukan Kayada Ahen Mamamal the cooking gas Itsing Yole Black ta cooking gas Yoliba Lanai Dukan Singi Matakta Langakna Service Satabahori Haina CFNPD Minister Karam Siam the Fongdo Kre Wapama Singa CLPG Safety Clinic Kam Prime Minister Uzwala Yozana Gimatangda Pang Tokpa Nomagi Oiba Awareness Program Amada Minister na Fongdo Kibane Mangna Makha Tarduna cooking gas ki multiple connection laiba imung singna black ta cooking gas yonbagi asoba horapam oire Hirambasigi matangda IOC amade distributor singa phaminaduna imung manungda imung amada ahenba connection laiba sing kakthatnaba honaragani haike Prime Minister Narendra Modi ki makhada paikhatpa scheme sing manung sanna khwaidagi singthaningai oiraba PMUY scheme asisu amane scheme asigi makhada state asigi beneficiary lakh aniga listing ni punito henbada gas connection pinanaba thaurang leirabasu consumer masing yamna hantana leire consumer masing hengalanduna kanaba singasi launana bhonaminasi masida distributor singasu cooperation PB haike AMS Mahalakshmi Indian Gas na sinduna lilong konung community holda Pangthokiba Thorum aduda distributor singi makhada punna beneficiary marifuni panda lemna gas connection tawbagi khudong shabasu piki Prajada gas phangge haga tongan ba dukan mutri mun gas phangsi marung karigi Prajana ingun su hangi sarkar sna tumina dai thongmani na khan langani yoli mo maku khangana survey tawrani di gas properly smile yon be ablati adu masi yondana bohonaro pakanda IOC ki mateng lawani gas ki koi providers in managers na kapi bada connection di mung amada amale gada ni le gada bada mai mangale sang yawe sidi phangwa orna ta normal rest layer kai mukanda tuchuga yole habe ko adu itardi access connection leyo sarkar ko ahin bu kakatpagi right laibeli control tawba kala sarkar ni maikei adu distributor ki maikei so what item lawla masi market control boxnaba sungju choina onagani Manipur ihan hanbu oina World Bank amasung Central Water Commission gi sentang makhada Irrigation and Flood Control Department na nodal agency oina early flood warning system lahelagani haina IFCT gi engineer Zirobindro Sarmana fongdok nagli
Wafam asi Imphal Hotel gi Sangai Holda IFCD na sinna namit nini subna satagadaba ahanba World Bank Mission under the National Hydrology Project ki thauram gi ngasi hautopa namita sit engineer asina haikibane. Ngasi ki thauram aduda IFCD ki Secretary T.S. Gopian Maitei, IFCD Nagaland ki Chief Engineer, Central Water Commission Silong gi SE World Bank ki consultants singamasung IFCD ki official sing susar yake. Romindro na makatana fongdorpada hairiba project asina India da ising resource kayam lay nong kayam sunya madi isaw thokadra haibadu mangjaw na nakhangalagane. Hairiba project asigi makada hanage traditional method sing adugi mahut sinduna turel khongnungda electronic telemetry install tawduna data mayam khangmangamalagane masina ikoida mangjawnana isawdagi ngakthok haunanaba sem sahobagi matamsu phangalagani haiki. Whole India da koi water resource loina kayam leken yeng thoba then adagi nong se kayam tarakini yeng thoba masina kayam thina sokani flood kayam tawni hai se well in advance da koina madu khangna ba madu project to ni koi project tawis andagi flood bari rak thokpasi kaigubu masi projection loiraga leiraga di tholaka dore hey tholo hoy hey hai se hana in advance da koi khangma ngam electronic telemetry river khudingi basin khudingi install tawba adu internet na khoi control room the pull up anytime da koi phangba ki data se khoi na central CPU Delhi da leiba water resource ministry thar government analysis tawga khoi ai noi du sing chawdore masi section law hai se masi moina forecast am han pe ka daw Imphal West District Police ki kangbu amana nga se yok sekmay amasung Kangla Tombi area dagi yamlaba yungawlita amasung bia bottle kaya amaram phagat pangam kre mafamadu ke tongan ba vendor tarataruk tagi yungawlita sabri yangkai bia bottle nepunithoy amasung bia ken kolumdoi phagat pangam kibane police tagi phamba paw amagi matung ina nga se ayuk pung 12 minute phamangarum satpa adwaida Imphal West ki additional ASP law and order Priyadasni license melusingduna SDPO Wangkhomba amasung OC Zoyauba police ki kangbu amana Kangla Tombi amasung sekmai da leriba vendor singda thibu humki thabak sathabada hairiba polam singa se phagat pangam kibane thibu humbadu da sekmai municipal council ke chairperson amasung councilor ani susar yake phagalaba polam sing adu mafam adu ki khunja sing yauna thugaiduna mangan khri hairi Thawal District ke Khongjom Police na lakleba panchayat election ga mari lenana drive sathabada Khongjom Singtham maning laikai da leiba leimo popam loken ko bami amagi yumdagi whiskey bottle saunga humudra tar fare whiskey bottle singadu ngasi ayupung mapan minute kulum taba matamda Khongjom Police Station gi SI ke Bikram Jinalu Singh batim amana OC Khongjom gi miyeng makhada phagat kibane Fagalaba Yungang bottle singadu Khongjom Laibung Laikai da Leiba Sebam Ibotombi Kauba Mioi Amana Hariba Loken gi Mayumda Lotuna Tamlamani Hairi Fagalaba Yungang singadu ngasi ayuk Thawal District Excise Department da Sindraba Matungda Khongjom Police Station gi Mamangda Police Station asina Hana Fagalaba Yungang bottle Shaniga Loinana Mai Thaduna Mangan Kre Thawal District Excise ki DSP Rakulai Sangthem na Fongdorapada Fagalaba Yungang amasung yo singadu Punalupa Lak Amagi Belu Uigane You Fabaki Tabak Ase Panchayat Chemical Lloyd Faba Satagani Hainasu Fongduki. Thawal District Wangkem Islamic Constituency Manung Sanba Charangpar PHC Tabak Thorum Singh Amata Yadri Haina Miamna Analayang Sangasigi Keta Wakani Fam Kibakalunena Miamna Taliba Demand Singh Fangdri Fauba PHC Asi Tingzin Kre Ngasi Fam Kiba Wakani Famadu Dasar Yakiba Social Waka Kizadumani Fongdoropada Hospital Asida Hanadagi Lerakpa 24/7 gi service adusu me thadagi lep Kre Dr. Mari Laigadaba adusu housing doctor anikak laibadagi mafam asigi miyamda chaun awaba mayuk narakpadagi PHC asi thingjinanaba warip lawrapani haiki mamangda Marinaba authority the club amasung mayamna che thaduna wakat tawraba matungda government haukiba July 15 da Charangpar PHC da doctor ama order thokiba laikrabani adubu ngasi phawba PHC asi da release tawraktri hairi
Mainaba authority na athum matamda PHC asigi pibam yengsin biduna hanagumna 24/7 service tawhanaba lainga ki puning sing selakle karima prajamiyam gi yengbiduna talibu demand sing athum matamda thabak ta onthoroktrabadi makhal makha khayege khongjang sing sangsilagani haina su phongdokle mafam madugi miyam na phongdorapada government na PHC asida doctor ama order thoklaklaga CMO thawbal hausi fawada release tawdana phajinduna thamliba karigino haibu wahang su hanglakle Mamang Sahida Nungai Kulathokiba Kana Senabaki Thaudokta Mai Thadok Pikraba Nungai Maitei Kulgi Kunja Marigi Yum Sananaba Manipur Lengak na Laukiba Waripu Kulasi Kunja Sinathaba Fungdorkle Yum Mai Thadok Pikraba Matung Imung Sing Adugi Musing Yauna Masinung Tilmanba Press Club ta Pamis Unabamada Huidrom Dines Koba Kunja Amana Haikibada Yum Laitabadagi Awabal Tarab Imung Marigi Yum Sananaba Chief Minister Nong Thomam Biren Lengakna Compensation Pigani Tabad Apin Mapoi Adabu Sanjoy Khaidem Kobamioi Amana Namthak Tauduna Matam Sadana Compensation Fangnan Matam Compensation Fangna Bahonaki Miam Awaba Tarab Matamda Asiguma Thawong Sataba Lepiu Matungda Kana Senabaki Taudok Toktanaba Honaminarasi Lunana Atubada Compensation gi Senpam Awaba Taraba Imung Singda Kusinaduna Yum Sabada Mateng Pangbiu Awana Taraba Nungai Pangalgi Imung Singdasu Manipur Lengakna Mieng Sangbiu Haiki Amaromda compensation Pangna Bahonabada Tawal District Deputy Commissioner Masung ASP Lauki Bataudang Busu Tagar Bafung Doraki Awaba Ubiduna victim singi Mateng Pangbiraki the Makta victim sing Maikai degi Amadi Nungai Kunja Singi Maikai degi Hiding a late and Tagat Punktuk Seri Gomengi official Singina Awaba Taraba victim sing Yum Sing Amadi compensation sing as a PBU Adum the Bato Oda so open Nankrava Lemho Riba Akogi Mate Singi Marataki Amadi Mate Pangangi Marataki so open Nankiba Gi Awana Mateng Pang Bigeta about compensation sing you Hauti Ladiba Gomen Asina Puning Changbiraga Makogi Awat Apa Aduchu Atu Matamda Yowina Kogi Magadi Mukan Singjeri Awaba Ubiduna victim Singi Mateng Pangbirab Makta India Amadi Myanmar Kaknatana Southeast Asia Asian Laivak Singa Lalulitik Taubada Hena Kodong Sahangadoriba Moregi Integrated Sec Post October Tha Fabagi Manungda Matau Tauba Horagani Haina Land Port Authority of India gi Maikei dagi Thamlakle Ministry of Home Affairs ki Makhada Laiba Land Port Authority gi of India gi Mioi Anina Saba Kangbu Aman Hausi Moregi Gate number 1 Manakta Sariba ICP gi Pibam Yeng Sinba Lakpada Thajaba Sipiram Kibani Mioi Anina Saba Kangbu Adudi Planning and Development ki member Anil Bhamba Amasung Director Projects PK Misrane Makoi Ani Nimit Humni ki Kongsata Mori the Thunglaki Bagalunana Ngasi Assam Rifles National Highway Infrastructure Development Limited NHIDCL ASP Technopol District Immigration Office Amasung Department of Commerce and Industries ki Mihut Singh BSNL Amasung Land Customs ki Mihut Singh Lunana ICP ki Hausi Odiba Pibong ki Matangda Kananaki Amasung Hausi Sengwa Sagaliba ICP ki Matangda report nama Sem ki Bagalunana Myanmar gi Tamu Dasu Sangduna Yenki We want to start working the operationalization as far as this passenger terminal and the cargo complex is concerned. We want to start working from here within a month's time, and maximum 2-3 months we want to complete all the work. We have assessed that all the parties, everybody is keen that this facility should be started as quickly as possible, and the apprehensions which they have, and we have also told them that what all facilities will be available here and how their present situation where they are working, what are the additional features and all which they will be getting here. The main facilities for the trade, the warehousing facility is there. Plus it is all the working will be done in a secure environment. We will provide internet connectivity, BSNL connectivity, all kinds of connectivity, then banks. Trade can be facilitated in a much better manner. At the same time, the immigration also can be done in a very, as you have seen the facility, the passenger terminal, once it comes up, then you will have a better idea of that. Edukia Publication Putopa Numit Kapa People's Revolution with Glimpses of World Revolution Hai Naming Tuanba Larik Amang Asi Fongkre Larik Fomagi Tormadu Edukia Publisher Sinduna DM College Complex Laiba Dev Literacy Center da Pangthokibani Modern College Infal da
हिस्ट्री की असिस्टेंट प्रोफेसर ओरिबा ऑल मणिपुर कॉलेज टीचर्स एसोसिएशन अमुक्ता की जॉइंट सेक्रेटरी ओरिबा डॉक्टर एम इमोसान इबा लमाई चामक तरामरी पानबा लारिक असि मरुओइना मसागी मरमदम की दमक थवाइना पोंथा पीखरबा मियामनदी मसक खंगबिखिद्रबा अथौब सिंगद कथोप लारिकने ngasi thorama du Imphal College ke political science ke associate professor RK Itosana larik adu miyam da masak takladuna hai malem gi tongan balaibak singda yaul yaho revolution kaya ama thokibagum Manipur da so yaul yaho kaya ama laiki haiba larik asina fongdokle Manipur da thokiba maroi ba yaul yaho taratare lomgi matang da so larik asida palli maroina Manipur da thokiba ahan manupi lalamsung irabu nalo singduna haukiba yahogi matang da so larik asida panduna haukraba yaul yaho singadubo nahunan ning singhalle Huran kiba Honda Activa amasu Sambo Police na fagat bangamkre Honda Activa registration number MN01Q0580 adu tha sigi hogi batang kunma toida Susambo New Baza bus parking dagi Huran kibani gari mapuna wakalapagi matungna Susambo Police ke ASI N Nengkhang Pauna lusingmatim amana gari adu New Lamka gi Bengam dagi ngasi nungtil fagat bangam kibani hairi How's Matang Sida break on Telozage, Manipur, the Malim Tongan Ton Ipao, Singalun and Koi, break down to Nazarake, Impact News Booming Tadleview. Breaking Batunda, Taran Moxer of Zimakata Pauda, Film Forum Manipur Gisiam Yawn, a member of whom walked on a Punin Tawad Cray, Film Forum Manipur, FFM Gisahi and Nikitau Punanaba, Nauna Kalaba, Patriotic Writers Forum Manipur, PRFM member of whom Busu, Nasitaram Oktuna, Kaikunamas Cray. Patriotic Writers Forum Manipur amasung IRE Group of Institution Wangzing na sinduna Institute asigi conference holder ngasigi thorama du pangthokibane Patriotic Writers Forum Manipur gi achauba thaudang lauriba nauna Film Forum Manipur gi chairman oina khalaklaba S Mangol Jau Singh Film Forum Manipur gi Information and Communication gi secretary oina khalaklaba Rakesh Naurem amasung Film Forum Manipur gi executive member oina khalaklaba OC Maira makoi ahumbo Momento Lengyan Phi amasung achamba khodol pot sing piduna taramna oktana puning thawat kibane Manipur ki Hana Minister Oiramatana, Manipur ki Ahan Lok Sabha ki MPs Oiramba Risang Kaisingna, Haukiba Agas Kunitoi the Lake Dabada, Dr. Ramanaho Lohia Memorial Trust Manipur nga siminit in 2 minutes left na awa fong do kri haina sirlo mata kangalakle loinana imumanung awa da sar yari hairi ngasi Scheduled Tribe Demand Committee na so risang kaising na Lake Dabada Committee asing office da minute 2 minutes left na awa sa fong do kri haina pauzilakle Korai Assembly Constituency da paket kadaba sapat thaurang singi matang da Assembly Constituency sigi MLA na Korai gi mafam kaya hak thengna na satuni yang sinkre kongsat asiga mari lenana MLA El Susindro Elias Yai mena fongdor kibada sahi kaya gi mamang dagi sothaduna laklaba Assembly Constituency asida development pame sapat thaurang ga mari lenaba thabak thauram singda Korai miyamna sapat pi haike loinana Assembly Constituency asigi sapat khongthang thinthana ba honariba Assembly Constituency asigi manungama sumapan gi mioi sing section kharana sing sep thana na ba honariba sing lepina ba mahang appeal tauki Kurai Kendra se hana sahi more than 10 years mamang dagi akhoi si yamna backwards oina dum lakpane dubu akhoi hojik si Kurai Kendra se yam sengna chakotpa pame chakotna honarapu matamda akhoi kan honari asida Kurai Kendra gi praja section amasung Kurai Kendra gi manung amasung mapan atopa kendra haitare chakotna ba honari ba akhoi si thinthana ba honari ba kangu haiba tare makhoi myam jingsina singchep thadana wakai ngangdana tawriba singse sumba praja section jing amasung manung amasung mapan kendra gi myam singna masdei Chakhopada Tintan Honori Bazinja, Mako Napi Bungamoy, Chapsana, Wakal Taraganda Masana, Gantana, Hona Zaraga, Masumba, Canosinja, Ayat Pidanaba, Ahoina, Nasimayang, Honda Hoinasi, Kendri Manunjan Ba, Mayam Chaluba, Yang Jaruba Matamzida, Hoshum Bazinja, Hoi Mediagit on the Puntos of Niaduna, Kendra, any part of development of La Honda, Sozo Pinaraganda, Aduga, Anoba Kurayama, Porono Honada, Miam, Mating Pangbiu. Manipur nungthil khuding phongba pause pawning khol gi kuntre suba mapok ko monngasi Manipur Press Club ta pangthokre thormasi de sar yakiba Department of Information and Public Relations DIPR gi director Megasandra Kongbamna
Manipur ki paumi sing thengdrip awan nungai singi matangda nungnangladuna Manipurda ngangladuna Manipurda pausi tauba haibasi araiba nate Kodong sadaba kaya thengnarabasu lamdamasi ki paumi singna I paugi lamda thabak tawre aduna paumi haibase khunaida para takliba kangbune loinana lamdamasi ki paumi singna karamba phibamda lairi haibase aso bawahang ama oire Nakalamoramda Manipur su Press Academy lingna bahonari masi lakpa matamda lamdamasi ki oinasu achauba ahongba ma laklagani haina fongdoki अखोई मणिपुर जो एडवर्टाइजमेंट पॉलिसी से सेम मतलब सो अखोई जब सेमदोक दरकार होय मसे अखोई डिस्ट्रिक्ट द लेबा अखोई डायलेक्ट की न्यूज़पेपर सिंगी अदिगी नुमथिन लेबा चफोंग सिंगी मोय सिंगी हिंगनबा अदुदि लाइबा सेमफम दगी परसेंटेज क्या मोय द पीरगदि मोय हिंगदगे हाइबगा से अखोई नैनबा दरकार होय मणिपुर लेंगा की लेबा डिपार्टमेंट में आमगी रूल कनो एडवर्टाइजमेंट सिंग से थ्रू अखोई की डीआईपीआर की थ्रू द पीओन हाइबने अदु हाइबा रूल से अखोई डिपार्टमेंट सिंग सिना कसु नाकते अदुना मोय मरना मनाय खबर अचौबदुना मोयना पंपीद पिसल पिसलमनिना अपिकपा पाउचेसिंगी मदुगी चाक्थुंदु फंग्रबनिना मदुगी डिसलोकेशन मयाम मणिपुर लय Compartmental examination yaun English ni tarahumdogi higher secondary examination gi original certificate sing institute ki head natraga authorized oiba mioi amana ngasindagi lobu yaragani haina Council of Higher Secondary Education Manipur gi secretary Dr. Maishna Media Sagarna khangalakle Morangthem Premierbu First International Excellence Award for the Service to Disabilities Award Piraktuna ikagunam utkare Marang August Kolumdoida New Delhi ki India International Center gi Multipurpose Hall da Pangthokpa thorum amada award asi Union Minister of Social Justice and Empowerment Dr. Thawar San Gehlot na khosinrakibane Haribe award asi education amadi disabled singi yaifaba thaurangi damakta thabak tawriba singbo pungning thawattuna pibane Mantri Pukrita Laiba Manipur Motosta Ngasi Bajaj ke Anoba gari Pulsar 160 NS launch tawre Anoba gari asi Manipur gi maming lairaba actor Gokul Athokpamna Maikom Hangdoktana miyamda utki Bajaj Auto Limited na nauna puthokliba 160cc engine oiba Pulsar 160 NS asi Kaithilda khwaidagi mapangal laiba bike oiragani haina Bajaj Auto Limited ke sales manager Zoges ke Pandena fongdokre Hairiba bike asida 4-stroke HOHC 4-valve DTDI engine amasung BS4 complaint hapli Pulsar 160 NS asi MS Manipur Motorsta amuba amasung utmasu khakta da fangane adumapu matam kharagi matungda angangba higok masu mas angoba masu sing phangnabagi thawrang tawre Imphali onagari asi ex-showroom mamal asi lupa lising marifu taruk chamaga mapanni haina fongdokli Ngasi case Thawal District Council Sinna Yellow Me Kanana Kongjang Sangsin Kre Kongjang ado Mitop na Lamdamasigi constituency Kudimakta Mitop na Mikal Tiangnaba Yahandaba Haibagi Pandamda Sangsin Kibane Progressive School Wangzingda sit in protest Amadi Himen Sin Siamdana Kolau Kayasu Lauki Manipur State Legal Services Authority ki miyang Makhada District Legal Service Authority Bishnupur District na sinuna ngasi nomagi oiba awareness program ama on Juvenile Justice Act lisungni tara mangamadi Poxo Act lisungni tara ni thoiga lunena painting competition ama namwal maibamgi Loktak Ima Observation Home da pangthokre ngasi ke thoramadu da Bishnupur Secretary Bishnupur District Legal Service Authority ki Judicial Magistrate Monalisha Maibam Loktak Ima Observation Home gi Superintendent A. Joy Kumar Singh amadi Advocate Y. Ramananda Singhana Chief Guest President amasung Guest Owner Singh Sar Yake Awareness Program asi Police amasung Social Welfare Department ki maikaidagi puna sar yaminaduna sinmane loinana painting committee sinaduda home asi ki angang singna sar yake IJS South ki miyang Makhada Kontaruk Suba Sam Rifles na sinduna ex-serviceman rally hainaming thonba ex-serviceman amadi widow singi grievance singi matang da wakal taminabagi tharama mga si palil laiba Kontaruk Suba Sam Rifles ki kiam da pangthokre mapung oina Sandel Assam Sandel amadi Tenopal gi ex-serviceman sing amadi widow singna yaduna pangthokiba ngasiki tharama duda ex-serviceman singi photo number
आधार कार्ड पान कार्ड साबा SBI account na sing set tawbagi khudong saba sing fangan ki lonena medical care amaso pangthokna ek servicemen sing yauna makhogi imu manungda lem ana layingi khudong saba su pibada natana hidalang ta kaya sulemne piki ngasi pangthoki ba thoromaduda athoba mithunglen one sar yakiba kuntaruk suba sector Assam Rifles ki additional DIG Juvin Vatnagar na Taranipan suba Assam Rifles na haukiba sahi asigi February amadagi haukiba pensioner grievance cell na solve tawkraba pensioner sing amasung widow singi grievance sing amadi under process the ladiba grievance sing lauthoki वह सभी वीर नारी हमारे विडोज एक्स सर्विसमैन उनकी जीवन भर की जो त्याग है उनका बलिदान है उस वजह से है उसी का एक परिणाम मेरा ये मानना है कि किसी भी फोर्स का जो स्टैंडर्ड है वो जब भी बरकरार रह सकता है जब हम अपने वेटरन्स की भली वाली देखभाल करें और इसी वजह से हमारे असम राइफल्स में हमारा ये प्रायोरिटी है कि हम आपको जानें और आपके ग्रीवेंसेस को एड्रेस करें और आपको एडवाइस कर सकें कि लेटेस्ट रूल्स रेगुलेशंस क्या हैं ताकि आपको उनसे फ़ायदा हो हजिक सानबगी पाउदा Laitwanjam Risikantana Yahi Mato Suba Mr. Asia Championship ki Humudra 70+ kg ki Junior Mr. Asia ki Mengtol Pangre. World Body Building Amasung Physics Sports Federation Sinduna Thasi Kundagi Kuntar Faba Korea ki Swal the Pangto Kiba Championship Asida Manipur ki Sandaru Taruk Amasung coach ama yawn military na Saruk Yaduna Team India ki Motsin Kibane. Championship Asida Saru Yakiba Patsoi Part 4 dagi El Manos amasung Indira anigi masanupa KBB Gym Terra Sapam Nere ki sanaroi ama oriba Laitwanjam Risikantana Junior 70+ kg da Mr. Asia gi mingthola si phangmangam ki bane Championship asida Junior 70 kg dana Laitan Them Dinesh na silver medal amasung aduga nupi ki kg yangkhaini thoi gi kangluk tana sar yakibi Thingbaijam Sarita na bronze medal amaga lawangam ki Championship asigi hayang pangthokadaba tongan ba weight singda Manipur ki sanaroi Bobby Revita amasung Premanandana saru yagani Sahi yankai mangada ki humpufaw ki unda laiba mioi sing oiba Anisuba Sisi Gopal Dev Lekam knockout kang tournamenta Gopal Dev kang ku team bi high school mai pakre ngasi sathakiba kang tournament se ki taramanga suba leg match amada Gopal Dev kang ku team bi high school na teka kang ku pisumbu panjal taranipan tarahomdoida maithi ba pi bangam ke Sirisi Gopal Dev kang ku nasindana thas ki tarita ki sanaba hokiba kang tournament sida tongan ma kang ku taruna sar yari satharakliba kang tournament sigi hayeng sanagadab aroiba leg match amada thangmaiban kang ku amadi Gopal Dev kang ku team A high school anina lamba taunargani Moirang Team Ibobi Memorial First Division Football League Tournament Angtha FC amadi ASU Wangkai animai pakre ngasi Khedrigao da laiba abagi sanabuna sanaki ba Football League Tournament asida kunmanga sabal league match amada Angtha FC gi sanaroi El Subas amadi CS Govin anina match asigi tarahom do yamasung homponitu sabamini sengda panjal amam aduga Star Club top Moirang Kampu gi sanaroi Arunna match ki hompu sabaminita Masa Matanta Sanjaki Panjal ama yauna Angtha FC na Star Club to Merang Kampubu Panjal Ahum Sinoda Mighty PK Satariba Football League Tournament asigi kuntaruk suba match tana ESU Wangkhaina SWC Khongmanbu Panjal ani Sinoda Mighty PK match asida mai pakraba ESU Wangkhai gi sanaroi thanga varamasung Benishan anina match asigi ahum amasung kunmanga sumamina sengda Panjalawam Sanki Imphal East District Football Association gi makada Satharaliba First Division Football League Tournament asigi team nipan sar yari hayeng nungthil Sathariba League Tournament asigi kuntar amas kunipan suba league match sing sanagani Kontramari suba Manipur State Sub Junior Boys Basketball Championship ki final da ESU Wangkai amadi YPHU lalamung anina lamba taunargani ngasi championship asigi ahan basana ki league match amada ESU Wangkhaina CYLC singa mathak panjal yangkhaini pani phu mapanda aduga anisuba lektana YPHU lalamungna YC uripok panjal ni phu mapan ni phu da maithiba pk
ngasi nongthal satriba championship asigi ahum suba likta CYLC singa mathakna YC uri pokpo panjal kontranite kunma thoida maitiba piki bagalona mari suba liktana ASU wangkhaina YPHU lalambungbo panjal kontramato taramapan maitiba pibangamke Manipur Basketball Association gi makada Brahmapur Nahabam Laikai gi basketball court sathariba championship asida sub junior boys ki team marina sab yari hayeng championship asigi loishin gi thoram pangtolagani Kontra Soba Junior Girls State Level Softball Championship ki final da RK Sanatomi Devi Vidyalaya madi UKC Saiton anina lamba tongna balunena Kontra Soba Senior Men's State Level Softball Championship ki final dana YC Team Area School amasung Biramongol College Somung anina lamba tongna ragani ngasi Kontra Soba Senior Men's State Level Softball Championship asiki sanakiba ahanba semi final da YC Team Area School na UKC Saiton Buran Manga Marida Mighty Piki Buluna, Anisuba semi final dana, Biramon College Somungna, YOC Naharupu Run Tarasino da Mighty Pibangamke. Manipur Softball Association Ge, Miang Makada, Tasiki Kundagi Sanaba Hokiba, Championship Asida Sub Junior Boys and Girls Team Ohum Junior Boys and Girls Team Ohum Amasung, Senior Boys and Girls Team Ohumna Saruyari. USA के लॉस एंजल्स दा चटलिबा सही अगस्त थास की तरुक तगी तरातरे फाव पांग थोकीबा वर्ल्ड पुलिस अमसंग फायर गेम्स की बॉक्सिंग मसानादा गोल्ड मेडल लौरख्रबा हेमाम सावबबो ngasi मोइरांगी मियामना तरान ओकरे बॉक्सिंग मसाना की केजी होमफू की कांगलुप्ता हेमाम सावबबो गोल्ड मेडल लौखिबने हेमाम लाइकाई डेवलपमेंट एसोसिएशन सिंदुना हेमाम सावबबो की थरमदु पांग थोकी Manipur ki body builder Arambam Bobi Madi Yumna Momota Devina Korea ki swelda Sathariba Yankhai Mathoi Suba Mr. Asia Championship da gold medal laukre World Body Building and Sports Federation Sinduna Thas ki Kundaki Kundar Faba Siwalda Sathariba Mr. Asia Championship asida Arambam Bobi ne kezi Manipur ki kanlupta mahakna Nangnan lamba taunariba Iran gi Resol Zia Oliadagi point hendana gold medal laukibane केजी मरिफू की कांगलुप असिदा इंडिया की एस मोहन सुब्रमण्यम ना अहुम सुबह पोजिशन ताकि पनबयाई आरामम बोवीना मिस्टर वर्ल्ड की टाइटल कयरक लौदना लेबाक असकी मिसित कयरक पुरखरबने अमरोमदा युमना मोमोता देवी ने केजी यांखैनिथोय की कांगलुपता गोल्ड मेडल लौबंगम किबने मोमोता ना वियतनाम की nguyen बीच ट्रामदगी पोयन हेंदुना गोल्ड मेडल लौबंगम किबने केजी यांखैनिथोय की कांगलुप असिदा इंडिया की रिप्रेजेंट तौरिबा मणिपुर की कोंग्रा लाकबम रविता देवीना अहुम सुबह पोजिशन तादना ब्रोंज मेडल लहौरे हौजे अरोबदा मोरबा पामन पिजरी लोकसभा के एमपी ओरमद नतना मणिपुर की चीफ मिनिस्टर्स ओरमलाबा लैखेदरबि सांगkai सिंगी थवाय यावद्रबा सांगबु चनबगी मतुंगिना अरोबा मथुमंगम पांगथोखरे मियोय अमगी अरोनथुप थमजबा राइट टू प्राइवेसी हाइबसी कॉन्स्टिट्यूशन न पीबा फंडामेंटल राइट अमनि हाइना सुप्रीम कोर्ट ना मसि लाउथोखरे ब्लैक द कुकिंग गैस योलिबा लनाई दुकान सिंगी मतकता लेंगाक सर्विस अथवा हौरे हाइना सीएफ अमसुंग पीडी मिनिस्टर काराम श्यामना फोंगदोखरे अमसुंग इसाउ लाक्तंगैदा मियामना सक्सेल हौननबा अर्ली फ्लड वार्निंग सिस्टम इरिगेशन एंड फ्लड कंट्रोल डिपार्टमेंट मणिपुरना हौदोकदौरी